Nangna heli haina mingthonba nongna puthokadaba Manipuri feature film amagi yaifa thongni thoram ngasi Manipur Press Club ke Loktak Hall da pangthokre. Film asi mami khongchat ke ahanbar production ni thongni tharam aduda Film Forum Manipur gi chairman L Surjakanta Sharma, film actor Prem Sharma amadi Pukhau Gram Panchayat ke chairperson Nachomna maru oiba mithung lensing oina saruk yakhe. Film asida Niki Ithoi Chingkai Hunba, Modhubala, Benu, Prem Sharma yauna tongan ba artist kayana saktam langli. Film asigi story amasung director Kennedy Khewana hai haujiki matamda kathokpa amadi pukchel sengbage chang watlakpana punsida mai pakpa ngamdanabage maram ama oirakli. Minungshi haibasi yamna maru oi haina film asina utnaba hotnari hainasu mahakna makhatana phongdokhe. Si film si mami kongset film production ahanba puthok saba film ni maming na nangni heli na choli masi ai isana ijaba alu isana direction pijaga do bani haiba film sigi wari si tasengna matam sida pukchen chawba kathokpa sigi sang walakpa adagi minung sigi sang walakpa adagi minung si yaudana mai pakpa ngamdaba adugumbada base tawraga namjaba film ni film si akoi yam kan hona jaraga March tadi release tawgen khanjai isona thojan bidana ngambasoi jage film si mayam nasu support to view akoi haiba director amadi producer haiba team masisu anouba ngakto oiba adagi artist pudi hoi khra senior yansin jaraga akoi na Manipur film sida akoi kongda bangam nabagi lambi am khak semjabani masida mayam nasu support to view hajani